Haukiba February Tarahumdogi Numidang Punipan Makairum Taba the Infalis District Lamlai Police Station Manum Sanba Chingarel Tes Puda Laiba Manga Suba IRBG Armory Dagi Kuchukolai Lakibagi Togdok the Shenabani Hibami Taruk Ngasi Got Maral leiramdre haina bail the thadokkhre Ngasi Special Just NIA Infal East W Tonen Maitain Thorakiba Orderamana Makoi Taruk Ado IRB Dagi Kolai Munbade Sene Haibagi Kudam Sangdam Fangdabana Bell Piki Bani Haidi Ngasi Belda thadokkhre meeoi Ado Infalis District White One Makalekai Dagi M Ibo Sobagi Masanupa Mayangbam Benot Sai Kontramatoi White One Makalekai Dagi Laikhidraba El Binogi Masanupa Laitan Them Nauba Sai Kontrataret Lilong Mayelekai Dagi Housingna New Sequengi Kiar Lenda Laiba Muhammad Sagi Ahmad Ki Masanupa Pundrai Mayum Chahi Taramapan W Nur Hassan gi Masanupa Wang Mayum Sanatoi Chahi Kunmatoi Kurai Singamam Lekai Degi RK Sanahal gi Masanupa RK Sanjoy Chahi Kuntrataret Amadi Kurai Singamam Lekai Degi Laikhidraba RK Thambal Sanagi Masanupa Raskuma Roki Chahi Kuntratarukne Makoi Taruk Asidagi Prima facie evidence Fangdabana Upagi Section 43D ki provision asi mathau tauba yadabadagi PR bononi lupa lising kuntra Thia laga bail da thadokibani hairi